ꯉꯥꯅꯨ ꯃꯌꯥꯝꯁꯦ ꯅꯠꯇꯦ ꯀꯦꯖꯤ ꯑꯃꯒ ꯒ꯭ꯔꯥꯝ 100ꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯃꯗ 300 ꯍꯥꯏꯕ ꯅꯠꯇꯦ 300-400ꯃꯨꯛ ꯂꯩꯔꯝꯒꯅꯤ ꯂꯨꯄꯥ 150 ꯄꯤꯔꯝꯃꯦ ꯂꯣꯏꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯦ ꯃꯄꯨꯝ 4 ꯂꯧꯕꯅꯤ ꯁꯨꯃꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯆꯟ ꯀꯂꯦꯖꯥꯁꯤꯗꯤ ꯃꯨꯟꯅ ꯍꯧꯅꯅ ꯆꯥꯝꯗ꯭ꯔꯗꯤ ꯁꯦꯝꯗ꯭ꯔꯗꯤ 4 ꯂꯧꯔꯛꯄꯅꯤ ꯑꯩꯈꯣꯏ ꯉꯥꯅꯨꯗꯨꯁꯤ ꯂꯩꯔꯦ ꯃꯈꯟ ꯀꯂꯦꯖꯥꯁꯤ ꯃꯈꯟꯁꯤ ꯈꯔ ꯃꯟꯈꯤꯒꯦ ꯉꯥꯅꯨꯁꯤ ꯂꯩꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯂꯩꯔꯦ ꯎꯃꯣꯔꯣꯛ ꯂꯩꯔꯦ ꯑꯋꯥꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯅꯤ ꯊꯥꯎꯁꯦ ꯐꯖꯅ ꯆꯥꯔꯦ ꯍꯥꯎ ꯍꯥꯎ hầu 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 xin cho năng mới được mix tốt sành đấy nè mà sơn là cái Manipur game machal hầu hầu thả đập cho là cái ya min he sa de ngano sida hau credit for sa credit manjare he sire to machal lagya fajare matu fajare sama lo hapse lagya sama lo tange to fai ꯊꯝꯅꯔꯕꯅꯦ ꯐꯃꯨꯡꯗ ꯐꯝꯕꯒꯦ ꯄꯣꯠꯂꯒ ꯉꯁꯤꯗꯤ ꯊꯟꯗꯦ ꯄꯥꯗꯤ ꯃꯣꯔꯣꯛ ꯑꯣꯔꯣ ꯁꯥꯔꯅꯤꯗꯣ ꯁꯥꯏꯕꯒꯤ ꯃꯦꯆꯤꯟꯗꯒꯤ ꯁꯒꯥꯏ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯍꯥꯏꯅ ꯇꯧꯔ ꯆꯥꯎ ꯕꯦꯅꯦꯠ ꯅꯞꯀꯦꯔꯣ ꯄꯨꯊꯣꯔꯛꯀꯦ ꯕꯦꯅꯦꯠ ꯅꯞꯁꯜꯂꯣ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯎꯔꯦ ꯌꯨꯝꯗ ꯁꯂꯥ ꯊꯣꯡꯉꯛꯀꯦꯁꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯣꯏꯁꯤꯜꯂꯦ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯌꯣꯡꯆꯥꯛ ꯁꯣꯏ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ AI ꯇꯧꯁꯜꯂꯦ ꯖꯃꯟ ꯑꯥꯏꯁ ꯌꯥꯎꯕꯅꯤꯅꯦ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯀꯟ ꯀꯟ ꯂꯥꯎ ꯑꯥꯏꯁ ꯑꯣꯜꯂꯤꯅꯦ ꯁꯤꯁꯦ ꯎꯃꯣꯔꯣꯛꯁꯦ ꯑꯥꯏꯁ ꯑꯣꯜꯂꯤꯔꯣ ꯄꯥꯜꯂꯤ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛꯍꯥꯎ ꯑꯉꯧꯕꯁꯦ ꯌꯥꯝꯅ ꯀꯜꯂꯛꯑꯦ ꯑꯩ ꯌꯥꯝ ꯉꯥꯎꯈ꯭ꯔꯦ ꯊꯨꯝ ꯌꯥꯛꯑꯁꯨ ꯑꯗꯨꯝ ꯌꯥꯛꯇꯅ ꯆꯥꯔꯣꯀꯣ ꯁꯤꯡꯖꯨꯁꯦ ꯏꯁꯤꯡ ꯍꯩꯖꯤꯟꯒꯦꯔꯥ ꯅꯣꯏ ꯊꯣꯛꯄ ꯇꯧꯔ ꯆꯥꯖꯔꯣ
ꯑꯗꯨꯅꯦ ꯃꯩ ꯈꯤꯇꯪ ꯂꯥꯝ ꯑꯣꯈ꯭ꯔꯥ ꯑꯩꯈꯣꯏ ꯏꯃꯨꯡ ꯀꯩꯅꯣꯝ ꯇꯧꯋꯦ ꯌꯣꯡꯆꯥꯛꯁꯤꯡꯗꯨꯗꯤ ꯋꯥ ꯃꯩꯅꯦ ꯌꯥ ꯂꯧꯊꯣꯛꯀꯦ ꯊꯣꯡꯕ ꯄꯥꯝꯃꯗꯤ ꯆꯥꯎ ꯍꯥꯎꯕꯅꯤ ꯉꯔꯥꯡꯒꯤ ꯀꯥꯏꯔꯒ ꯁꯥꯟꯅꯃꯤꯟꯅꯔꯣ ꯀꯥꯏ ꯆꯦꯒ ꯁꯥꯟꯅꯔꯣ ꯉꯥ ꯊꯣꯡꯕꯗ ꯃꯔꯣꯏ ꯉꯥ ꯊꯣꯡ ꯗꯥꯏꯔꯦꯛ ꯈꯨꯠ ꯊꯥꯡꯒꯠꯂꯤꯉꯩꯁꯤꯗ ꯈꯝꯕꯩ ꯆꯠꯀꯞꯇꯗꯤ ꯑꯩ ꯁꯣꯛꯅꯕ ꯌꯥꯗꯕꯩ ꯁꯦꯡꯅ ꯆꯥꯕ ꯁꯦꯡꯅ ꯆꯥꯍꯧꯗꯤ ꯐꯩꯗꯅ ꯃꯣꯟ ꯁꯦꯡꯅ ꯑꯗꯨ ꯅꯉꯣꯟꯗ ꯂꯧꯕꯗꯤ ꯌꯥꯏꯅ ꯅꯪꯗꯤ ꯈꯔ ꯂꯧꯁꯜꯂꯧꯔꯣ ꯌꯥꯔꯦ ꯆꯦꯁꯤ ꯌꯥꯔꯅꯤ ꯂꯧꯅꯔꯣ ꯁꯦꯜꯐ ꯁꯥꯔꯚꯤꯁꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯕꯤꯠꯇ ꯁꯥ ꯆꯥꯗꯕꯤ ꯉꯥ ꯆꯥꯕꯤ ꯀꯔꯝꯕꯅ ꯃꯥꯏ ꯃꯊꯟꯇ ꯏꯁꯄꯦꯁꯤꯌꯦꯜ ꯂꯩꯒꯦ ꯑꯩꯈꯣꯏ ꯅꯧ ꯍꯩꯇ꯭ꯔꯦ 이제 생각하고 ꯃꯊꯦꯜꯁꯦ ꯑꯗꯨꯝ ꯃꯆꯥ ꯃꯆꯥ ꯑꯗꯨꯝ ꯌꯥꯝ ꯊꯣꯛꯍꯟꯕ ꯌꯥꯔꯦ ꯃꯆꯥ ꯍꯩꯕꯩꯅꯦ ꯑꯩꯈꯣꯏꯒꯤ ꯑꯃꯨꯕ ꯀꯥꯁꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯌꯣꯠꯀꯤ ꯐꯥꯎꯗꯣ ꯊꯣꯛꯇꯤꯌꯦ ꯑꯗꯨꯗ ꯊꯣꯡꯕ ꯍꯥꯎꯋꯦ 그냥 야는 하고 그래 하고 거기 지나 떴다 지금 싸워야 방았으니 하고야 다 보이나 아니야 남성이라 가나 씹어 가나 남라 아마지는 가나 엄마 씹어 말아 야 가인 씹어 봐봐 그거 무슨 거 엄마 봐 ꯊꯔꯣꯏ ꯆꯥꯎꯕꯅꯤ ꯆꯥꯛ ꯆꯥꯎꯕꯅꯤ ꯅꯠꯇꯅ ꯅꯪꯒꯤꯗꯨꯗꯤ ꯑꯗꯨ ꯌꯥꯏ ꯀꯩꯅꯣ ꯅꯣꯏ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯣꯏꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝ ꯍꯥꯏꯔꯣ ꯑꯗꯨꯒ ꯀꯩꯅꯣꯅ ꯐꯤꯗꯤꯒꯤꯅ ꯉꯥ ꯑꯇꯥꯎꯕꯒ ꯑꯇꯣꯏꯕꯒ ꯊꯣꯡꯍꯜꯂꯣ ꯅꯪꯅ ꯆꯦꯂꯦꯟꯖꯁꯤꯡ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯏꯟ ꯀꯩꯅꯣ ꯇꯧꯔꯒ after ꯇꯧꯔꯅꯤ before after ꯅꯪ ꯌꯥꯝ ꯂꯥꯎꯒꯦ ꯈꯪꯗꯦ ꯑꯩ ꯍꯥꯟꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯉꯝꯖꯔꯒꯦ ꯀꯩꯅ ꯍꯥꯎꯒꯦ ꯁꯤꯡꯖꯨꯗꯣ ꯂꯦꯞꯄꯁꯨ ꯁꯤꯡꯖꯨ ꯍꯥꯎꯋꯦ ꯍꯥꯏꯁꯦ ꯎꯄꯥꯅꯤꯅ ꯀꯩ ꯆꯥ ꯂꯣꯏꯔꯦ ꯀꯩꯝ ꯆꯥꯗ꯭ꯔꯤ ꯅꯪꯗꯤ ꯑꯩꯅ ꯁꯣ ꯍꯥꯞꯇꯔ ꯆꯥꯇꯔꯦ ꯅꯪꯅ ꯆꯥꯛꯇꯨ ꯅꯪ ꯑꯣꯏꯔꯤꯗ ꯀꯌꯥꯝ ꯆꯥꯈꯤꯕꯅ ꯑꯩꯗ ꯀꯩꯅꯣ ꯍꯥꯏꯕ ꯅꯪ ꯊꯕꯛ ꯍꯩꯇꯦ ꯊꯕꯛ ꯃꯈꯣꯡ ꯆꯤꯡꯅꯕ ꯑꯣꯏ ꯂꯩꯕꯁꯤꯗ ꯆꯣꯡꯉꯁꯦ ꯌꯥꯝ ꯍꯥꯞꯄꯅꯨꯀꯣ ꯆꯥꯗꯧꯕ ꯂꯣꯏ ꯆꯥꯊꯠꯁꯅꯤ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯕꯤꯕꯅꯤꯀꯣ ꯍꯥꯏꯗꯤ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯗꯣꯏꯅꯦꯗꯣ ꯀꯥꯎꯔꯗꯤ ꯅꯣꯏ ꯁꯗꯥ ꯀꯌꯥ ꯆꯥꯗꯣꯏꯅꯣ ꯀꯩꯅꯣꯒꯤ ꯑꯃ ꯑꯩꯈꯣꯏ ꯆꯦꯒꯤ ꯑꯃ ꯑꯩ ꯆꯥꯔꯣꯏ ꯗꯥꯕꯨꯒꯤ ꯑꯃ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯑꯃ ꯁꯤ ꯉꯥꯡꯁꯦ ꯑꯃꯨꯛ ꯋꯥꯠꯂꯤꯌꯦ ꯁꯗꯥ ꯑꯗꯨ ꯖꯔꯗꯥꯅꯤꯀꯣ ꯁꯤꯃ ꯇꯞꯇꯣꯏꯅꯤꯀꯣ ꯑꯩ ꯆꯥꯗꯣꯏꯅꯦ ꯖꯔꯗꯥ ꯅꯪꯒꯤ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯑꯩꯒꯤ ꯖꯔꯗꯥꯁꯀꯤ ꯃꯈꯜ ꯑꯃꯅꯦ ꯑꯩꯒꯤ ꯑꯊꯨꯝꯕꯁꯤꯗ ꯍꯣꯏꯅꯦ ꯍꯥꯞꯄꯤꯅꯦ ꯍꯣꯏꯅꯦ ꯁꯤ ꯇꯩꯈ꯭ꯔꯕꯣ ꯇꯩꯗꯦ ꯖꯦꯟꯒꯤ ꯍꯣꯏ ꯀꯨꯏꯔꯦ ꯀꯩꯅꯣꯗꯣ ꯍꯩꯔꯦ ꯌꯥꯝ ꯍꯩꯔꯦ ꯈꯨꯠ ꯑꯃꯨꯛ ꯇꯛꯈꯥꯏꯔꯛꯇꯣꯏꯔꯣ ꯈꯔ ꯂꯥꯎꯅꯕ ꯁꯅꯥꯒ ꯌꯥꯎꯗꯣꯏꯅꯦ ꯁꯅꯥꯁꯦ ꯂꯧꯍꯧꯗ꯭ꯔꯦ ꯉꯁꯤ ꯉꯁꯤ ꯃꯦꯔꯥꯃꯦꯁꯀꯤ ꯁꯅꯥ ꯊꯣꯡꯗꯣꯛꯈ꯭ꯔꯦꯅ ꯏꯁ ꯆꯥꯏꯗꯨꯅ ꯀꯔꯤ ꯆꯥꯏꯕ ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯁꯤꯁꯦ ꯀ꯭ꯋꯥ ꯑꯃ ꯑꯊꯨꯝꯕ ꯂꯩꯗꯅ ꯑꯊꯨꯝꯕꯤ ꯀ꯭ꯋꯥ ꯑꯃ ꯂꯩꯅꯦ ꯑꯗꯨ ꯃꯥꯡꯈꯤꯅꯦ ꯀ꯭ꯋꯥ ꯃꯅꯥꯒꯗꯤ ꯀꯥꯏꯗ ꯊꯝꯒꯦ ꯂꯩ ꯌꯥꯝ ꯂꯩ ꯈꯣꯠꯄ ꯃꯣꯏꯒꯤ ꯌꯣꯟꯕꯗꯣ ꯑꯗꯒꯤ ꯃꯆꯥ ꯃꯆꯥ
다 소셜리제 카르나타카의 시티즌십 방어와 미 타입네 그게잖아. 원래 징막 အဲ့ဒါဟာရလုံးဝတကယ်ဂိုလ်မိုးခပ်တယ်လို့ကတော့မရောစားတယ် 굴물 잡나 봐 과사. အဲ့ကြားတဲ့ဟာမင်းကတော့ 어떻게 그래? 뭐 굴, 이게 되면 돼? 나 잡아. 야. စီချာတာစားမိတဲ့ကွာစားပိုင်းကြုံနေတယ်ပဲယုံမမီဟိကြုံနေဟိကြရကနမ်တော့တယ်ကွာမရဘူးချုံရမှာဖြစ်ခါရတယ် မလို့ရမီရော ဒီခါရတယ်ဟဲ့ပါ 오, 시사 나부. 유비 거 뭐 그래 막 거도 못 시대 심으로 저 별로 돌아도 돼. 유비 머루 가면 돼 카이는 싸보다 그거는 게 그만한 게 뭐야 봐. 유비 앞서로 쇠자야 돼 မန်ဒရက်ကတော့စစ်တယ်လို့ 해봐. 너무 이 스탑발로 얘가 싸고. 요모 요뭐 찌, 티슈가 아니 내가 사는 거는 양 ပါစီမင်းတော့ပြီးတော့ 에 머니푸르 과사다 그런 게 아람다네 그 비데 강브라 안에 빠져. 그래 우 이쁘이도 어디 유비 이쁘 좀 과도 좀 전에 옴 붙여로 하면 제로지. 그는 콩 얘기도 요 나밤다 비비요. 다 짜로 이 애시 고 거기 요